Manipurda chaludana mateng yang sida kitang mateng pibiramba chaluba Oja L.Shrutikumar Manipurda sai Indonesia Manipurda nanti awaba khởi chân thân lủng không ta rồi paodam bada jamna thamoi sunyoi ba adugumba ama sensitive oiba warini sakiba tang kamanga ekoi ajai dagi senior citizen Ojana L.Shrutikumar ai masui tawlembi Nabokuma koi humna rashamne kana daga kara namadagi sembam khara khaira kaji mafam aduda physically yauna chatuna imena ikhongna una hek ikuchina manjaba khik emang ni adui pandamda kono honorabasida koi wafamse tabada apunba maya to kono bhongtu ni masin sensasi jawai sakanya dunia aku su jawai tu cuma nak koi tarik mau koi di mari koi ahum makha di sabri jata banina mateng di sana dekat kahli hai ni jadi berkoi di khai ni simbi khai doga koi ni sebab tak ada aja udah apa tu Isha-isha na madu ni sekitar satu butai. Aduna koi cale tantra mga sanda tunge. Sanda ada tunge tanda. Airport ta Ishenki kinamina pa nausi koi situ mulai. Ada wajah pengli mateng sadai di dari riba masasi manausi. Koi dari mengap, airport ta, koi se mateng ni dari bisna guna moi itu tambah, ini siapa muna moi na tambah, abu, jangan bang kalau ada, nipa lagi na mateng ni apa, ada lagi cari bamaya apa ini itu tuna, moi di ini siapa di, moi nuti itu pama, itu dua sama, kau nama, nong alaga, nong susui. Khwaidagi soibase jiujima akoi nungsum mai ba khamen lo ayum narol tarama thoi kawai pathakan tuna ani subadna khayengi mafamas jiujima dam satina dong sadna yak aiba pot lamani se singa uji singa tamya si ni uji uji noya oiba singa sin to matama di singi drisya se yengwe pirmana dia uji di singi drisya se yengwada thawai da aki kudumam phoya kaina koina makha le ba koina mathak le ba kudum sa bajam ayuk to tang tra truki ayushida koi gari ahumda Ishengi adagi PFK adagi natengi ada isnausi mayam biasa kayeng bisa kayeng na pun siapa sih dah suruh sakit lambi je luisin mangda maya pai bagi koi mari mereka
ꯖꯤꯞꯁꯤ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯆꯍꯤ 15ꯒꯤ ꯃꯅꯨꯡꯒꯤ ꯃꯣꯏ ꯑꯍꯨꯝꯁꯨ ꯅꯨꯃꯤꯠ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯁꯤꯅ ꯆꯀꯥꯁꯤ ꯈꯔ ꯅꯦꯝꯕꯅꯤꯅ ꯂꯝꯕꯤꯁꯦ ꯃꯑꯣꯡ ꯆꯥꯗꯕ ꯑꯗꯨꯗꯒꯤ ꯅꯣꯡ ꯆꯨꯕꯒꯤ ꯂꯝꯕꯤꯁꯤ ꯑꯣꯏꯕ ꯑꯉꯝꯕ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯆꯤꯡ ꯃꯌꯥꯗ ꯑꯣꯏꯕ ꯃꯗꯨꯅ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯕ ꯁꯨꯝ ꯆꯠꯈꯤ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯗ ꯑꯩꯅ ꯐꯣꯟ ꯇꯧꯏ ꯑꯩꯈꯣꯏꯅ ꯅꯣꯏ ꯆꯠꯂꯤꯗꯣ ꯑꯝꯇꯪ ꯄꯤꯎꯅꯤ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯗ ꯄꯤꯎꯅꯤ ꯍꯥꯏꯕꯅꯤ ꯂꯣꯒꯤꯗꯤ ꯁꯨꯝ ꯆꯠꯈꯤ ꯍꯦꯛ ꯋꯥꯔꯤꯁꯦ ꯇꯨ ꯆꯨꯝꯕ ꯋꯥꯔꯤꯅꯤ ꯅꯨꯃꯤꯠ ꯃꯁꯛ ꯈꯪꯗꯕ ꯑꯃꯨꯛ ꯆꯠꯇ꯭ꯔꯤꯕ ꯃꯐꯝꯗꯨꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯇꯦꯟꯁ ꯑꯣꯏꯕ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯨꯡꯉꯥꯏ ꯂꯩꯕꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯄꯨꯗꯗꯅ ꯅꯈꯣꯏꯅ ꯁꯤ ꯌꯧꯗ꯭ꯔꯤꯁꯦ ꯀꯔꯤꯅꯣ ꯑꯣꯖꯥꯁꯤꯒ ꯑꯣꯖꯥ ꯑꯃ ꯂꯩ ꯑꯣꯖꯥꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤ ꯀꯔꯝꯕ ꯑꯣꯖꯥꯅ ꯁꯦꯟꯅꯔꯤꯁꯤ ꯁꯤ ꯃꯇꯝꯁꯤꯒ ꯁꯤ ꯃꯐꯝꯁꯤꯒ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯅꯨꯃꯤꯠ ꯈꯪꯗꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨ ꯂꯥꯛꯏꯁꯦ ꯑꯣꯖꯥ ꯑꯝꯇꯪ ꯎꯅꯔꯤꯁꯤꯅꯦ ꯅꯪ ꯎꯅꯔꯣꯏꯃꯣ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯌꯥꯡꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯩꯀꯣ ꯀꯣꯟꯅ ꯋꯥꯔꯤꯗꯨ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯔꯤꯂꯤꯐ ꯄꯤꯕꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯏ ꯁꯔꯀꯥꯔꯒꯤ ꯔꯤꯂꯤꯐ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯂꯤꯐ ꯐꯟꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯥꯗꯤ ꯄ꯭ꯔꯖꯥꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁꯦꯟꯐꯝꯁꯦ ꯀꯨꯀꯤꯗꯁꯨ ꯈꯥꯏꯕꯤꯅꯤ ꯃꯥꯏ ꯅꯤꯌꯣꯝꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯁꯣꯛ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯀꯣꯀꯣꯃꯤ ꯍꯥꯏꯅ ꯃꯣꯏꯅ ꯑꯃꯈꯛ ꯁꯦꯝꯃꯦ ꯃꯁꯤꯈꯩꯁꯤꯒ ꯔꯤꯂꯤꯐꯁꯦ ꯄꯤ ꯃꯣꯏꯁꯤꯒꯤ ꯔꯤꯂꯤꯐꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯃꯩꯔꯤꯡꯕ ꯏꯃꯣꯝ ꯃꯩꯔꯤꯡꯕꯤ ꯃꯃꯥꯡꯉꯩꯗ ꯀꯅꯥꯒꯨꯝꯕ ꯌꯨꯝꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯑꯗꯤ ꯃꯩꯔꯤꯡꯕ ꯍꯥꯏ ꯆꯠꯅꯩꯗꯅ ꯌꯨꯝ ꯑꯗꯨ ꯀꯤꯗꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝꯍꯥꯏꯅ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯄꯥꯔꯇꯤꯅꯤ ꯍꯥꯏꯅꯗꯤ ꯃꯤꯡꯊꯣꯟꯗꯣ ꯊꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯏꯪꯊꯧ ꯇꯨꯝꯕꯧ ꯃꯊꯛꯇ ꯌꯥꯍꯤꯞꯅ ꯂꯩꯕ ꯏꯆꯥ ꯏꯅꯥꯎ ꯌꯥꯎꯂꯣꯏꯁꯤꯡꯗꯣ ꯃꯈꯣꯏꯁꯨ ꯌꯥꯎꯔꯒ ꯉꯥꯛꯏ ꯑꯗꯨꯒꯤ ꯀꯃꯟꯗꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯖꯥꯗꯣ ꯃꯗꯨ ꯎꯅꯁꯦ ꯀꯣꯟꯅ ꯑꯩ ꯅꯤꯡꯉꯝꯃꯛꯄꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯆꯠꯄ ꯄꯣꯠꯅꯦꯕ ꯄꯣꯠꯁꯦ ꯍꯦꯛ ꯍꯥꯏꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯑꯗ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯤꯒꯥꯏ ꯇꯧꯔꯤꯕꯁꯦ ꯆꯨꯝꯅꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯂꯩꯕꯗꯨꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯜꯂꯛꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒ ꯉꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯁꯤꯗꯗꯤ ꯁꯔꯀꯥꯔꯅ ꯄꯤꯗꯦ ꯈꯪꯉꯁꯨ ꯈꯪꯖꯅ ꯁꯥꯟꯅ ꯂꯩꯕ ꯃꯈꯣꯏ ꯃꯐꯝ ꯌꯧꯅꯅꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯔꯛꯑꯦ ꯍꯥꯏꯔꯒ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯂꯤꯕꯗꯗꯤ ꯋꯥꯔꯤ ꯑꯣꯏꯔꯤꯕꯁꯦ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯂꯝꯕꯤꯁꯦ ꯃꯥꯡꯅꯔꯝꯃꯤ ꯑꯗꯩ ꯂꯥꯛꯑꯒ ꯐꯌꯦꯡꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞꯀꯨꯝꯕ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯒ ꯂꯥꯟꯖꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯂꯥꯟꯖꯦꯜꯂꯛꯄ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯩꯗꯨꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯄꯥꯔꯇꯤꯒꯤꯁꯨ ꯅꯍꯥ ꯃꯆꯥ ꯈꯔꯁꯨ ꯂꯩꯔꯝꯃꯦ ꯑꯁꯨꯃꯥꯏꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗꯒꯤ ꯍꯥꯏꯗꯤ ꯁꯤꯅꯤꯌꯔ ꯑꯣꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯏꯃꯥ ꯃꯌꯥ ꯄꯥꯏꯕꯤ ꯒ꯭ꯔꯨꯞ ꯂꯥꯛꯏ ꯈꯤꯇꯪꯈꯛ ꯍꯥꯏꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯋꯥ ꯂꯥꯎ ꯀꯞꯄꯅꯦ ꯃꯌꯥꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯣꯏꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯨ ꯄꯦꯟꯉꯩ ꯀꯞꯊꯣꯛꯎꯕꯅꯤ ꯀꯞꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯏꯈꯣꯡ ꯊꯨꯝꯅ ꯂꯥꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯅ ꯂꯦꯞꯄꯔꯤꯕꯁꯦ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯔꯤꯝꯇ ꯇꯧꯖꯕ ꯉꯝꯗꯦ ꯂꯨꯄꯥ 10,000 ꯈꯛ ꯑꯩꯈꯣই ꯁꯤꯟꯅꯖꯔꯝꯃꯦ ꯍꯥꯏꯅ ꯂꯨꯄꯥ 10,000ꯁꯦ ꯃꯣꯏꯅ ꯁꯤꯟꯅꯔꯦ ꯑꯥꯗꯩ ꯍꯥꯏꯅꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯑꯁꯤꯁꯤꯅꯦꯁꯦ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯨꯄꯥ 10,000ꯁꯦ ꯁꯤꯟꯅꯔꯦ ꯁꯤ ꯂꯨꯄꯥ 10,000ꯁꯦ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ
ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯍꯥꯏꯅ ꯍꯥꯏꯕꯗꯀꯣ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯑꯗꯩ ꯄꯤꯁꯛ ꯄꯤꯁꯛ ꯍꯥꯏꯗꯤ ꯏꯁꯨꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡ ꯃꯣꯏꯒꯤ ꯑꯦꯖꯀꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯏꯗꯤ ꯈꯪꯖꯄꯣꯟꯇꯦ ꯆꯣꯡ ꯐꯅ ꯁꯥꯟꯅ ꯐꯅ ꯇꯧꯔꯤꯕ ꯅꯨꯡꯉꯥꯏꯇꯗ ꯑꯩꯅ ꯀꯧꯁꯤꯜꯂꯒ ꯑꯩꯒꯤ ꯂꯅꯥꯏꯗꯒꯤꯅ ꯂꯨꯄꯥ ꯆꯥꯝꯃ ꯇꯣꯟꯅ ꯂꯤꯁꯤꯡ ꯃꯔꯤ ꯄꯤꯔꯝꯃꯦ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯈꯥꯃꯦꯟꯂꯣꯛ ꯍꯥꯏꯕ ꯃꯐꯝꯁꯦ 12 ꯂꯩꯈꯤꯗꯕꯁꯦ ꯁꯤ ꯃꯐꯝꯁꯤ ꯇꯥꯟꯖꯕ ꯆꯨꯝꯃ ꯊꯧꯕꯤ ꯆꯤꯡꯉꯥ ꯍꯦꯛ ꯌꯧꯔꯛꯄꯗꯗꯤ ꯌꯥꯕꯅꯦ ꯑꯀꯤꯕꯅꯤ ꯑꯐꯥꯎꯔꯤꯁꯦ ꯁꯨꯝ ꯆꯠꯄꯗ ꯆꯤꯡ ꯈꯔꯕꯨ ꯂꯩꯔꯗꯤ ꯌꯥꯕ ꯂꯥꯡꯕꯟ ꯃꯤ ꯁꯥꯔꯤꯁꯦ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯇꯧꯗꯨꯅ ꯕꯪꯀꯔ ꯃꯌꯥꯝꯁꯦ ꯕꯪꯀꯔ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯆꯤꯡꯗꯤ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯉꯥꯛꯅꯕꯒꯤ ꯇꯧꯔꯒ ꯕꯪꯀꯔ ꯁꯥꯕ ꯑꯗꯨꯝ ꯆꯠꯄꯁꯦ ꯀꯔꯤꯕꯨ ꯑꯣꯏꯗꯣꯏꯕ ꯑꯩ ꯈꯟꯗꯦ ꯆꯠꯂ ꯍꯥꯏꯔꯤꯕ ꯈꯥꯃꯦꯟꯂꯣꯛ ꯅꯨꯡꯁꯨ ꯃꯔꯝ ꯍꯨꯟꯗꯦ ꯃꯣꯏ ꯉꯥꯡ ꯆꯤꯡ ꯑꯍꯨꯝ ꯍꯥꯏꯗꯣꯛꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯂꯨꯕꯥꯟꯗꯦ ꯃꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯅ ꯆꯠꯂꯒ ꯉꯥꯛꯇ ꯃꯣꯏꯅ ꯍꯥꯟꯅ ꯀꯨꯝꯊꯔꯛꯄꯗ ꯃꯣꯏꯅ ꯀꯨꯝꯊꯔꯛꯑꯒ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩ ꯃꯣꯏꯅ ꯄꯥꯎ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯣꯏꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯥꯏꯠꯇꯒꯤ ꯃꯣꯏꯅ ꯀꯨꯝꯊꯔꯛꯄ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯧꯔꯛꯑꯒ ꯃꯣꯏꯁꯦ ꯄꯨꯔꯥ ꯇꯛꯈꯥꯏꯔꯒ ꯆꯦꯜꯍꯟꯈ꯭ꯔꯒ ꯌꯨꯝ 40 ꯃꯩꯗꯥꯔꯣ ꯍꯟꯊꯔꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯄꯣꯊꯥꯁꯪ ꯑꯣꯏꯅ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤ ꯆꯠꯈ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯍꯜꯂꯒ ꯆꯥꯅ ꯊꯛꯅꯕ ꯌꯥꯏꯗꯅ ꯑꯍꯜ ꯑꯃꯅ ꯑꯣꯛꯁꯦ ꯐꯨꯠꯂꯝꯃꯦ ꯆꯥꯎꯕ ꯍꯥꯏꯗꯤ ꯄꯥꯇ꯭ꯔ ꯑꯃ ꯒꯦꯁꯇ ꯊꯥꯔꯒ ꯑꯗꯨꯒ ꯑꯍꯟꯁꯤꯒ ꯆꯪꯉꯛꯅ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯝ ꯅꯥꯏꯗꯤ ꯊꯧꯒꯜ ꯎꯁꯤꯠꯇꯕ ꯋꯥꯉꯤꯗ ꯉꯥꯡꯖꯅꯤ ꯑꯍꯟꯁꯤ ꯃꯗꯨꯗꯩꯗꯤ ꯅꯍꯥꯔꯣꯜꯅꯤ ꯇꯥꯛꯂꯒ ꯃꯀꯣꯛ ꯃꯁꯤꯡ ꯄꯥꯏ ꯆꯤꯡꯉꯒ ꯄꯨꯊꯣꯛꯑꯒ ꯇꯥꯛꯂꯒ ꯀꯥꯞꯁꯤꯜꯂꯒ ꯃꯣꯏꯅ ꯇꯝꯃꯛꯄ ꯋꯥꯔꯤꯅꯤ ꯒꯦꯁ ꯑꯩꯈꯣꯏ ꯁꯤꯂꯤꯟꯗꯔꯁꯦ ꯏꯝꯐꯥꯜꯗ ꯕꯣꯅꯥꯏꯗꯁꯨ ꯑꯁꯤꯕ ꯂꯩꯔꯝꯃꯦ ꯑꯗꯨ ꯇꯝꯃꯒ ꯒꯦꯁꯁꯦ ꯊꯥꯔꯒ ꯃꯩꯁꯦ ꯑꯗꯨꯝ ꯊꯝꯃꯦ ꯉꯁꯥꯏꯒꯤ ꯑꯣꯛꯀꯤ ꯐꯨꯠꯂꯝꯕ ꯄꯥꯇ꯭ꯔꯁꯦ ꯁꯥꯎꯗ꯭ꯔ ꯃꯣꯏꯅ ꯃꯈꯣꯡꯗ ꯊꯣꯛ ꯀꯥꯎꯅ ꯍꯩꯗꯣꯛꯑꯃꯒꯗꯤ ꯐꯕ ꯃꯗꯨꯒꯤ ꯃꯤꯍꯧꯟꯁꯨ ꯌꯥꯎꯔꯒꯅꯤ ꯍꯩꯖꯤꯜꯂꯒ ꯃꯗꯨꯒꯤꯗꯣ ꯃꯐꯝ ꯅꯠꯇ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯑꯃꯨꯛ ꯅꯥꯀꯜꯂꯝꯗꯒꯤ ꯁꯥꯏꯠ ꯑꯃ ꯆꯪꯉꯒ ꯑꯗꯨꯒꯩꯗꯨꯒ ꯑꯣꯏꯈꯤꯕꯅꯤ ꯃꯣꯏ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯚꯤꯗꯤꯄꯤꯗꯤ ꯍꯥꯏꯕ ꯚꯤꯗꯤꯄꯤ ꯍꯥꯏꯁꯦ ꯃꯐꯝꯗꯨꯒꯤ ꯅꯠꯇꯕ ꯊꯧꯕꯥꯜꯗꯒꯤ ꯑꯃꯗꯒꯤ ꯄꯨꯁꯜꯂ ꯂꯩꯕꯅ ꯑꯍꯤꯡ ꯃꯣꯏꯅ ꯇꯨꯝꯃꯛꯇꯕꯁꯦ ꯍꯥꯏꯗꯤ ꯇꯥꯡ 3 ꯁꯤꯗꯒꯤ ꯑꯗꯨꯒ ꯂꯨꯄꯥ 11,000 ꯄꯤꯔꯝꯃꯦ ꯑꯗꯩ ꯏꯎꯁꯦꯡꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯒ ꯀꯣꯀꯣꯃꯤꯗ ꯑꯣꯏꯅ ꯄꯤꯌꯨꯗ ꯏꯎꯁꯦꯡꯗ ꯄꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯃꯁꯨ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯀꯣꯀꯣꯃꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯄꯥꯏꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 50,000 ꯈꯛ ꯍꯧꯖꯤꯛꯀꯤ ꯁꯤꯟꯅꯔꯅ ꯎꯗꯣꯏꯄꯨꯔ ꯃꯦꯂꯥꯒꯤꯗ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯁꯔꯗꯥ ꯃꯦꯗꯥꯝꯗꯣ ꯃꯥꯅ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯃꯃꯥꯡꯒꯤꯗꯨꯒ ꯌꯣꯔ ꯍꯣꯁꯇꯦꯜ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯒꯩꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯃꯁꯥꯅ ꯁꯦꯝꯖꯕꯅꯦ ꯑꯃꯅꯦ ꯁꯦꯝꯃꯒꯁꯨ ꯃꯥꯁꯤ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯒꯩꯗꯨꯒ ꯃꯥ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯀꯨꯝ ꯁꯨꯔꯕꯤ ꯏꯃꯥ ꯏꯂꯣꯟꯁꯦ ꯏꯃꯥ ꯏꯆꯟ ꯏꯆꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯣꯏ 90 ꯑꯗꯒꯤ ꯑꯉꯥꯡ ꯎꯅꯕ 94 ꯑꯥꯄꯦꯜꯁꯦ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨ ꯂꯩꯔꯦ
apel kiluda ada chong yang hai che samli hai belagi koi jam na lodi mai chong yang adoi hainu ke ji da chong yang ado apel ale hainu kartun mum lo ora pura koi san ne leiba mayam do amamam loina thumale hainu ama apel loiraga makoi duagi lidar wona moju Manipur lidar leidna adom mari manga katanga ro adom ram su jabi ro laiba mera padi lidar su ga pulaga ngam mo ke kresu makoi makoi da sini sai shendo na ji ga pi da ri mo na kai do ni ko moju masa sanin ba kapi ma bri wala bri adom pa seni to siap to da Martin Tarase, no Valencia, no Sumain to Muna, Lala, Halapasita, Naduntai, Tainanoble. Although more timber like Magali said, do the police military, government, one time. Then Pair to Muna, Madogi, Kanoki, Kanokapasha, boom, so boom. Mà chẳng biết thì lấy ba kamu sinh được xuống gắn cái thứ tham gia tập đi nào bảo cái mà ở chỗ cũng biết rồi sẽ dùng sẽ sang mà dùng cái cái không là vấn đề 손 다니 뭐 있어 또 있으나 손 안에 저기 손만 고지시가 뭐 하는 거가 뭐 수가 이런 거 담자 되나 뭐 작으냐 뭐 말이 세 담는 거 좀 그랬네 야 말아 오른쪽에 남는 그림을 끼우노 범 거든다 전 뭐지 팀을 본데 계획에서 가빠이로 그거 큰 본데 블랭 베어 큰 본데 그 계획에서 가서 좀 내기 계획에서 뽕 올려 mày khu sẽ băng lội mà nằm tay học ở đuôi cái gì bao nhiêu con này bây giờ mà có gì thì muốn lấy bên nào khu kia bên đây kia mà hấp rồi này ở đây có nó còn hết rồi rồi là những một này ra đấy thì nó nó ai cũng đã lấy đi mỗi cái chúng chẳng làm không được rồi cũng mà đi một cái mà tôi định ra không ra được không khá là ngày đấy để bảo phong ra đấy coi như là dùng phong được tay đây mà không dùng mới là loạt thôi mới là cái tụi mình là cái đấy này là coi như là những thùng ăn coi thùng bông bông cặp na má làm ta đẹp mỗi giờ nó cái sản phẩm cũng lì đẹp sản đồ đấy qua là cái món gì mày à coi để bố mày cho là đấy gì coi nè đúng không cái số chân là khai bị khủng long sát đấy cho là đấy gì coi giá cả mấy số năm coi sinh ông happy tại don sinh anh happy bồn đấy gì coi sinh ta tụt cay rồi gì mình đặt cái gì tại thuê cay rồi anh cứ kì hết mà không đối dầu là cái gì coi là dầu là chẳng là tàu bớt xe mà sinh bị happy mà thôi làm mình ngon rồi coi là cái thiếu nó đâu bấy nhiêu này ông có u thì bấy nhiêu nào làm mà sinh gì mà phải cái gì thì cái phim vẫn nhập vào tên thâu đúng mấy cái bài sinh nhập vào đi thật vậy à sinh gì cái này là không quan trọng nhưng mà nó làm bấy nhiêu nào nói số thằng nào cái này thì hấp hết rồi ai rồi lại mà thằng cái chính chúng mình sẽ là sao vào đây mình làm ôi yêu phim rồi nè chả là gì cái nào không là nó lâu chứ phải mà thằng cái gì số cắn là cũng tàu điện ra với hình tụm đeo thì không bầu này cái sao mình bao xe đây này xe phê rồi bên này đi vào đây nào thằng son mà là thằng đó ra cái bao nó cái hay bao pin Manipur vì sao dùng một con net rồi net to bằng được bên nào có chỉ cái bao điện bên bên đó mà nó cắm sẽ bao luôn pin siêu asini paodam se aduna nasai ki paisa ti pakai ke khai ni jiga so man nai bu pakai ke
ꯍꯥꯏꯔꯤꯕ ꯁꯦꯝꯐꯝꯗꯣ ꯃꯐꯝ ꯆꯥꯅ ꯌꯧꯕꯤꯔꯗꯤ ꯈꯖꯤꯛꯇꯪꯃꯁꯨ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯑꯋꯥꯕ ꯁꯔꯨꯛꯇ ꯁꯔꯨꯛ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯦꯟꯕ ꯅꯨꯡꯉꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯍꯟꯕꯗꯤ ꯐꯩ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯃꯨꯛꯀ ꯑꯩꯅ ꯊꯝꯖꯔꯒ ꯑꯩꯒꯤ ꯄꯥꯎꯗꯝꯁꯦ ꯇꯤꯟꯇꯛꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯉꯁꯥꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯕꯁꯦ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ. ꯃꯤ ꯑꯃ ꯃꯄꯨꯡ ꯐꯥꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯅ ꯂꯦꯞꯄ ꯇꯥꯕꯗꯅ ꯄꯣꯛꯄꯒꯤ ꯃꯥꯒꯤ ꯂꯣꯏꯅꯔꯛꯄ ꯖꯤꯅꯤꯌꯁꯁꯦ ꯏꯟꯁꯄꯥꯏꯔꯦꯁꯟꯅ 30% ꯍꯥꯞꯄꯤ. ꯑꯗꯣ ꯉꯁꯤ ꯏꯟꯁꯄꯥꯏꯔꯦꯁꯟ ꯑꯃꯗꯤ ꯐꯪꯉꯦ ꯀꯣ. ꯑꯗꯣ ꯊꯣꯏꯕꯤꯁꯨ ꯁꯩꯔꯦꯡꯒ ꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯆꯦꯅꯦꯜꯅ ꯁꯩꯔꯦꯡꯁꯤ ꯑꯩꯒ ꯊꯤꯁꯤ ꯍꯥꯏꯕ ꯑꯃ ꯇꯧꯔꯤꯑꯕ. ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯌꯥꯝ ꯊꯝꯃꯒꯦ ꯀꯣ. ꯍꯌꯦꯡꯗꯣ